ahad madem na marui pa paoma paujel ligi lखचगे Kamjong District Ta Myanmar refugees singi Chathok Chasin da court na Athingba Thamkhre mamang sahi degi yumlo naribi Myanmar degi ain kai na Kamjong District sangchilaki ba Myanmar refugees sing district asi Chathok Chasin gi Athingba Kamjong District ki executive magistrate na order thok tuna Thamkhre atara kham leitana Myanmar da thokli irang asi na maram oirega Myanmar refugees sing adu Kamjong District lomda safaga da ba yenglaga sangchilaklaba matung state home department amasung Kamjong District administrator na senduna tongan ba refugee camp sing hanglaba matung Myanmar masa sing asing asi pawa refugee camp asdale hinduna lakibani adubu Kamjong District ta masing yamlaba Myanmar refugees sing leiba maram na thokaning da thodok thokpa yabagi oithokpa leibana district asigi executive magistrate hungo yuraikan na Myanmar refugees sing asi makoina leiribe refugee camp dagi mapan thoktana leigadabani haibagi order asi thokibani order asigi matung da inna Myanmar masa sing na district asigi mafam sing da business tawba labor oina thabuk suba natragana migi helper oina thabuk subagi Athingba su thamle karigumba Athingba si Myanmar masa sing violate tawba tarbadi logi matung inna punishment pigani hairi panbe Kamjong District administration amati state home department na Kamjong District te leiriba Myanmar refugee lising mangaga humfuga taruk ki biometric registration tawba loikre hojik district asigi khulsing namli wangli konsing ke asang khulen makan punram amasung kangum khulsing da hangba relief camp sing da thamli aduga manipur da hojik Kamjong tharaga ukrul tengno pon ferjol chanten amasung churasanpur da Myanmar refugee punna lising taragani thoi rom relief camp hangduna sangjifam piri hairi aduga mathang ke update asna manipuri state normalcy hanjil han bahai besi Narendra Modi government gani subakongtang ni Kiren Rijeju kanglop ani ki irang leiriba manipuri state na kala ani makta negotiate tawduna santi hanjil hakna bagi kongtang lokhat pasi prime minister Narendra Modi gi ani subatau dobe yadra kongtang amani haina union minister of art science Kiren Rijeju no phongdokre wafam asi union minister na agency da pipa interview amada phongdokhibani mahakna makha taradun hai thatara helakdoba manipur thokleba maitei amasung kuki gi marakta ethnic oiba violence asi gi horokpham asi manipuri high court na mamang sahi gi kuntarete mitei bu schedule tribe list tag recommendation tawna bagi state government da directive piro badagi ni haina mahakna maral siri mahakna hai manipur da thokli irang asi BJP lenga ki mathakta horok irang nate irang asi manipur da leiriba dominant group maitei amasung kuki gi marakta thokpa irang ni kanagumba na manipuri state ta santi hanjil hanna ba pamlabadi state ase satuna maitei amasung kuki sing da kan ba appeal ga loina nakal ani makta khulai thadok han ba peaceful negotiation hon ba malta santi gi wari sana duna manipuri state tangdu leita ba state ama oiba ngamgani hai ki union minister na makha tara duna hai center gi BJP lenga nakan ba mongda manipur ta santi purak na bagi makta prime minister Narendra Modi na matam gi oina red fort ta gi horaga parliament gi stage ta appeal tawduna lagli magna makha taradun hai ta seng mamang segi prime minister independence degi space piba hawbada manipur gi praja pumbada santi leina ba appeal tawbaga loina manipur gi damakta nation kudimak na lebli aduga opposition na manipur gi irang asida issue sagatuna lagli Arunachal Pradesh ke karakhiba union minister Kiren Rijeju na hai manipur da santi hanjil hanba pamba miyo singna lansok na riba group ani makta violence thadok tuna santi gi wari sanabagi poram yarpa hanba tangai phade aduga central government asu manipuri state santi hanjileng bagi damakta lokhat pa yaba thodang kaya mamang da lokhat khiba reikre kudam oina hairabada union home minister Amit Shah na manipur irang horakpada numit marini leiduna irang sikup na yingsin ki aduga minister of state for home ni Tainan Rai manipur da numit kungani thweni leiduna manipur gi situation sing yingsin ki irang asi gi horokpham ningsing da duni union minister na hai manipur da mamang sahi gi me ahum da gi horokhiba irang asi high court na takiba judgment hai badi manipuri government na mitei bu ST state cha tha ahum gi manung da sanna bagi damakta recommendation thaga da bani hai na direction pi ki badi gi tholakhiba irang ni maitei natraga na topa community sing bu ST state pi hai basi government gi makhutta leibani masi government ki policy maker ni hairiba high court ki judgment asina maram oiraga community kharna opposition torokpadagi thokhiba irang ni haina mahakna phungdokhi